Marks kuina upsin bana brain sohali neurologist COVID-19 degi ngak thok naba mipum khudingmak face mask uptuna section thorang lokhat na ringi cherak asida face mask upsin ba sina mioi bagi brain da amang ata thokan bagi macha ama oire haina agency degi phangba paw mana hairi Hariba wafam adu malem gi oina maming leraba England gi neurology gi hospital the London Neurology and the Plain Clinic ki consultant neurologist MD-PhD Dr. Margaret Grices Brisson na phongdokhibani loina na neurologist asina phongdokhiba dugi batungina miyoibagi brain asi oxygen wat pa yadaba sensitive oiba kayat amani brain de yauriba hippocampus cell sing asi oxygen yaudana minute ahum leiragadi sithagadawribani Amaramda face mask option duna sin namadi naton khumjinduna nongmagi manungda matam sangna thamlabadi hakchangda oxygen gi awat pa lehen batana tana carbon dioxide honjingani masina brain da amang hata ama thogan bagi maram ama oiri kanagumba face mask kuina uptuna leiba mioi amada kok ngawba oningba chokthaba amadi kok chikpana singba layong kaya uthoroklabadi madu brain da amangba oiba horakpagi khudam amani layong singasi matam kharaki matungda hakchangda hainaraktuna mangkhiwa suyai adu moinamak brain da oxygen gi awatpa matam sangna lehenba tarabadi kauganbagi leina makhal sing narakani kaubuna chingba neurology gi anaba singasi khudaktagi naba haude anaba sing horakpada yamdrabada chahi khara changi khudam moina hairabada karigumba mioi amana mahaki phone number phawba kaurakpagi anaba naraklabadi mahaki brain adu yamdrabada chahi tara kungi mamangdagi shokba horakhiba oigani Maram asina face mask uptuna brain da oxygen phangendriba sigi aphaba phol lakningai oidre mipum khudimak mahakna matam kuina face mask uppagi hainabi leirakpa sina pirakpa sokpa si khudakta uba phangdrabasu makha tana oxygen gi awat pa lehenba tarbadi brain dadi asokpa henjilakani nakalamromda brain de yauriba nerve cell sing asi mahusagi oina divide haibadi macha pokpa ngamde maram asina karigumba face mask uppadagi nerve cell sing siba yaurabadi amu hanna hangatpa ngamlaroi face mask uppagi brain shokningai oirabasu COVID-19 dagi ngak thokna ba honabada tangai phadana uptaba yadaba maramna face mask uppa natraga uptaba haiba adu mi gi wakhalon nadi oire sahi nauriba naha singi oinadi makhogi brain singa si hena active oiba maramna oxygen gi chang hena darkar oiribani madugi mathakta naha singi hakchang asi khengba maramna oxygen yamna darkar oi amadi COVID-19 gi virus adudagi phawba immune oi hairibani Maramasina naha oiriba singi brain da oxygen phanganba ngamdrabadi amuk hanna phagatpa ngamdaba anaba oirakpa yabagi changwangi sahi nauriba made inkhalakliba naha singi brain asi inau nouba hiram kaya khangnaba honariba maramna mahusadagi makhoigi brain asi oxygen hena changmani haiba wafam adudi clinical research ama tawdrabasu masana tarba wafamni karigumba ngasigi mirol asina sahi tara kungi matungda dementia na singba brain gi anaba naraklaba tarbadi face mask uplamdrabadi naramdaba yai haiba wafam aduna layengba yagadaba natte Maram asina kaknaba laichat adudagi ngak thoknaba lokhatpa section tharongi charuk ama oina mipum khudingmak face mask uphaliba asina pirakpa yaba chaithengching lenga ki health department singba mari leinaba singna kupne yengsinpham thoi face mask upagi kanglon sembatai amadi uppanatraga uptaba haiba du masa masa gi apambo henbagi tangai phadaba lei loina na mioi bagi khwaidagi maru oiba kayat ama oiriba brain asi shokhiba tarabadi virus tagi ngak lubagi wahan thok leiroi haina Margaret Grices Brisson na phongdoki haina agency dagi phangba pawaduna makha tari aduga topa pawmana mipum khudingmakta vaccine lab na pigedabani Laibak asida COVID-19 vaccine gi matangda Prime Minister Narendra Modi na political party gi apunba mifama pangthokibagi nonganbada Maharashtra gi cabinet minister amasung NCP leader Nawab Malik na laibak asigi citizen khudingmakta COVID-19 vaccine lab na pigedabani haikre Paugi agency da wangang laduna Minister Malik na haiki Prime Minister na party pumbagi mifama pangthokre aduga hojik na makhoina center amasung state na mamal sing adu lepsagadabani haire adu oirabati masi karam na tawba yagadawribano Bihar da vaccination lab na tawgani haina makhoina thajaba pikre Vaccine adu Indian khudimakta lemna soidanamak pigedabani haibase ekhoina demand tawri COVID-19 vaccine mathang chayol kharagi matungda thorang tawgani thajai amasung scientist singna ayaba hek pibaga thunamak India da vaccination horagani haina all party mifamaduda Prime Minister na phongdokhibani mifamaduda Prime Minister Modi na saruk yariba opposition lusingba singaduda vaccine adugi mamalgi matangda state government punamakta center na wari sanagani haiki amasung mamalgi warep adu public health pu khwaidagi hena maru oina lawduna mamalgi warep adu lawgani haina khangan khibani aduga top pawmana Salai Holding gi MD board member makha tana police custody da thajinkre Special Judge NIA gi kona Salai Holding and Smart Society gi Managing Director Elangbam Bojendro amadi company gi board member Narengbam Biswajit ngasidagi December 3 phawba numit humni makha tana police custody remand pikre makha tana hearing tha sigi 3 ta pangthoknaba matam lepkre
कोर्ट असिना था असिगी अहुमदा नुमित हुमनी पुलिस कस्टडी रिमांड पीखिबगी मतम लोइरदुना ngasi accused एलांगबम बोजेंद्रो अमदी नारेंगबम बिश्वजित ngasi ayuk pung 12 ताबा मतमदा NIA gi inspector of police amadi assistant investigating officer oiriba Binod Bhagawan kadamna कोर्ट पुथोकपगा लोइनना नुमित 15 ni judicial custody remand pibiu haina prayer toki नाकलमरोमदना थासिगी अहुमदा एक्यूज अनि की डिफेंस काउंसिल की माइकेदेगिसु बेल पीबी नवा एप्लीकेशन फाइल तौरखिबा दुगी मथक्ता अहेन बाय स्टेटमेंट सिंग फाइल तौरखी केस अदुगा मरी लेनना ngasi chathaki ba hearing da special public prosecutor PP gi maikeidegi hairiba accused ki additional statement sing adu NIA na ngasi ayuk pung 13 minute 15 da phangba ngamkhiba maramda khuyongna khibadagi accused singi bail application adugi mathakta bail objection thabagi matam phangkhidre मरम असिना NIA ना ऑब्जेक्शन फाइल तौरपगी मतम पीबिनबा प्रेयर तौखी कोर्ट असिना सबमिशन सिंकुपना येंगलबा मतुंगदा NIA दा ऑब्जेक्शन फाइल तौरपगी मतम पीबा यादबा अमदी केस अदुगी ओइरिबा फिबमगी येंगलगा एलांगबम प्रोजेंद्रो अमदी नारेंगबम बिश्वजित ngasiदगी थासिगी 3 फावबा नुमित हुमनी गी पुलिस कस्टडी रिमांड मखा ताना पीखिबनी लोइनाना डिसेंबर 3 ता मखा ताबा हियरिंग चथनबा कोर्ट असिना मतम लेपखिबनी पानबयावदी NIA की माइकेदगी केस असिगी मेन एक्यूज ओरिबा एन समरजितना मणिपुर थादोक्तुना सत्रिंगै मांगोइनाना हौखिबा कुमजा 2019 की जून 28 ता रेजिग्नेशन लेटर पिसिनख्रबनी अदुमोइनामक डिसेंबर 3 दा फागतखिबा कंपनी की मरु ओरिबा एक्यूज अनि की माइकेदगी समरजितना रेजिग्नेशन लेटर पिसिलकपगी वाफमदु ममांग सही की अक्टोबर 19 दा खंखी हाइना फोंगदोकपगी मथक्ता वाहंग पाहुंग तौदुना केस अदुगी इन्वेस्टिगेशन चथनबा होनबदा mateंग पांगद्रे असेंगबा वारी लोसिनदुना नाथोकनबा होनरे हाइना माराल सिरी लोइनाना कोर्ट असिना एक्यूज अनि ना थारखिबा बेल एप्लीकेशन अदु क्रिमिनल मिसलेनस केस ओइना लौखतुना डिसेंबर 5 दा खननबा मतम लेपखि सेरकसिदा एक्यूज सिंगना अहेनबे एप्लीकेशन थारकपा याबगी अयाबा पीखिबगा लोइनाना NIA गी माइकेदगिसु रिमांड ऑब्जेक्शन फाइल तौरपगी अयाबा पीखिबनी अदुगा अतोप पावमना चाइनीज साइंटिस्ट सिंगना मालेमगी अहानबा लाइट बेस्ड क्वांटम कंप्यूटर साखरे रिपोर्ट चाइनीज साइंटिस्ट सिंगना क्लासिकल सुपर कंप्यूटर अमदगी यामना हेन यांगबा प्रॉब्लम सिंग सॉल्व तौबा ngamba मालेमगी अहानबा लाइट बेस्ड क्वांटम कंप्यूटर अदु सारे हाइना फोंगदोखरे मसी असिगुम्बा पावरफुल मशीन सिंग डिजाइन तौनबा फंडामेंटल ओइबा तोंगानबा लंबी अमा पीरबा अचौबा अचीवमेंट अमनी हाइना एक्सपर्ट सिंगना थागतखरे जिउजांग कौबा क्वांटम कंप्यूटर अदुना कंप्यूटिंग की हिरमदा अनौबा खोंथांग अमा ओइना थागनिंगाई ओइना क्वांटम कंप्यूटेशनल एडवांटेज उटले हाइना जर्नल साइंस ता फोंखिबा स्टडी पलदुना चाइना की ऑफिशियल मीडिया चाइना डेली ना हाइखी क्वांटम कंप्यूटर सिंगना कन्वेंशनल कंप्यूटर सिंगना करिगुम्बदो ओइथोकनिंगाई लेत्रबा सिमुलेशन सिंग तौबदा थोइदोक हेंदोकना फई अमसुंग मदुना मटेरियल साइंस आर्टिफिशियल इंटेलिजेंस अमसुंग मेडिसिन दा अनौबा अचौबा थबक सिंग पांगथोकपा ngamaлагani जिउजांग हारिबा ममिंग असि थाइनगी चाइनीज मैथमेटिकल टेक्स्ट अमगी ममिंगदगी लौबनी गाउसियन बोसोन सैंपलिंग कौबा यामना साथीना लुबा कैलकुलेशन अदु सेकेंड चनी की मनुंगदा मसिना तौबा ngamखि हारिबा थबक असि मालेमगी ख्वाइदगी यांगबा क्लासिकल सुपर कंप्यूटर फुगाकुना तौबदा सही मिलियन चाथुक रोम संगनी हाइना रिपोर्ट अदुना हाइकी गूगल ना मखोइगी 53 क्यूबिट कंप्यूटर ना हौखिबा सहीदा असिगुम्बा अचौबा थबा अमंगमले हाइना लाउथोखिबगी मतुंगदा मसिना असिगुम्बा अचौबा थबकी अनि सुबनी गूगल की सुपर कंडक्टिव मटेरियल सिंग सिनबा अदुगी महुता जिउजांगना कैलकुलेशन सिंग अदु होतनबा फोटोन 13 मैनिपुलेट तौनबगी अनौबा मेथड अमा सिजिनाखि अरोबदा पाउबिलाई न्यूज रीडर की वीडियो बु येंबिरिबा खुदिंग मकु थागचरी।